Lupa Crore Taragani Thoirongi mobile phone Hurankhre Madhya Pradesh ke Sagar district ki manung chanba mafam amadagi masak khangdaba miyoi marina Lupa Crore Taragani Thoirongi oigadaba yamlaba mobile phone sing truck amadagi Hurankhre haina police na ngarang phongdorok le hiram asiga mari leinana Madhya Pradesh police na phongdokibada Haryana da base tauba container truck amadagi yamlaba mobile phone sing adu hurankhibane mobile phone sing Hurankhre tabadagi Madhya Pradesh police na case ama register tauduna Thogdok adugi matang da thizin bagi thabak sathaba hokre matung pung kun mari gi manungda hurankhra mobile phone sing adu amuk phagat pangamkhre mobile phone sing adu huran khiba mafam dagi kilometer chamri rom chalaga leiba indor gi mafam amada atopa truck amada yauraga leiramba thengna khibani haidring class 9 gi mahiroi ama strap typhus na leikhidre khurai chingang bam leikai dagi mega manipur school da class 9 tamliba kambam henthoi ba chahi taraga mare Numit Krani gi mamang da tin namana chikpadagi masa nungairakta tha asigi kulhumdoi ge REMS ki ICU ge bed number 22 da thamduna laikan rakhibadu ngarang kanbang amdana laikhidre haire mangonda se kibatin aduna mahaki multi organ sing lungs kidney liver amade heart ta ka hena soksilakpadagi laikan nabang amdana laikhidabane thogdok asimak yamna laibak thibani haina kambam sagai development committee moirang kampu makha laikai gi secretary na thokpa chero lamana phongdorok paga loina matungda sigumba thogdok ase thoktanaba Laingak Health Services amasung School Authority na mathau taba lokotpam thokpa section thorang sing lokhatlaningi haire loina na mahak laikhidabata committee asina minute ani tumina leptuna awaba phongdokhi haire asiba ni leiramlei ngarang ayuk angan bada nambul turel gi naga mapal Bijoy Govinda laisang mapadagi sagolban tera amudon akham laikai dagi ni haiba khaidem gasper sahi kunga mapan apokpa laikhidraba Surendra Sina phangkhre loina na mongsangai gi CRPF kem maning dalaiba Pukri dasu pebam Robindro kaubam yoy ama siraga leiramle haire Haipo jadonang Manipur ima gi tanglaba mapari ne korkom British loilam laingak muthatuna ima laibakpo ningtam nabagi damak loilam laingak ki mayokta akan balan theng satharamba maraibak ningba thoba haipo jadonang na laikhidabagi marphu draga mathoi suba ningsing thoram numitna lakpada athauba haipo jadonang gi mafamda ikai khumnaba utpaga loinona haipo jadonang asi Manipur ima gi tanglaba mapari amani haina korkom na phongdorok le Ayokpa Kabui Khulgi area reserve forest oina laukthokre Imphal East district ki Nongmaising Chingi Chingkhong da leiba Wakha Ayokpa Kabui Khulgi area si khudaktagi Nongmaising reserve forest ki makhada konsile haina Manipur lenga ki additional chief secretary forest and environment MH Khana order ama thokre PLA ama fare ngarang kaibi maning leikai dage PLA gi active cadre ama special commando unit khabai soina fare haide Farabadudi Singda Kadang Bandage, Ningthojam Singlen Sana Sing, Allies, Seloi Sing, Sahi Kungani Toy Apokpa, Daram Sing Kawi Haire, Police Tagi Fangba Pauna Hai, Ngarang Nung Tilpung a Magaminit Kuntrarom Taba Matamda, Marisuba AR Dage, Akanaba Pawama Punking, Pawasigi Matung in a Special Commando Unit Kabai Soige, Tim Mama, Kaibi Maning Laikai the Sanction King, Loinana, Ningthojam Singlen Sanabo, Nung Tilpung Aniga Minit Tara Taba Matamda, Kaibi Maning Laikai, Community Hall Manatagi Papangam Kivane. Mahak na haidorok padagi mahak lalawlup RPF PLA gi Biswarup kauba magi makhada 2016 da lalawlup asida yawkhibane mahaki army number na 3295 ne KYK lama nongmaiga kona na fare Thoubal district police na aina thingkraba lalawlup KYK gi kadarama ngarang nong tilpung ahum lom tabada Hairok part 1 haitupokpi kaiden bikhok lamkhai dagi fagat khre faraba miyoy adudagi magazine yawba point kontraga ni thoigi pistol amaga Kapa yariba maru ahum ga kona na fagale haina Thoubal district police ki pawama na haire pawasin hai nongmaiga kona na faraba KYKL gi kadara dugi maming Okram Amarjit Elias Manaubi Elias Ras sahi kungamapan apokpa laikhidraba Premjit kawe Wangjing haitupokpi dagine Thoubal district police ki SP Jogesh Chandra Haubijam ge supervision makhada additional SP O Wangkhombana lead tauba duga Thoubal commando ge OC inspector N Sadanandana Mateng pangba akhanaba commando team mamana taraga taruk suba AR gi kangbu amaga pullaga KYKL gi kadaradu phagathibane pharaba kadaradu han bagi oina wahong pahong tawbada mahakum sing 2010 gi August thada chingkhai nganba kauba amagi khuthangda KYKL yawbuga loinana mahak lalawlup asigi kunthra suba batch ke army number 781 oiduna tananda numit nifuga mangani gi basic military training tawruraba kadarni haiba khangba ngamlai mahakum sing 2013 da Les Corporal Ge Thakta promotion Funkibaga Lunana 2015 da Thoubal Commando na Farure Adubu Bel da Thadokraba Matung Chaliba Thasiki Kungani Thoida Thanga de Ge Ngo Chako Bamagi Kuthangda
KYKLꯗ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯦ꯫ ꯐꯥꯔꯕ ꯀꯥꯗꯔ ꯑꯗꯨ ꯅꯣꯡꯃꯩ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯈꯥ ꯇꯥꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯍꯩꯔꯣꯛ PSꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫